ISTV Pauming Tabiriba Sumutaram Noctere, Hosumaro Pau. London Sigi Aruba Tanka Kayada Congress Amasung BJP na Miyang Yengdana Mai Laiduna Cheli Haina Dr. Narana Maral Sikre. Amadi Congress na election da Mai Tiga Davana, Patong Maram Kang Daba Wahi Kayangang Haina BJP na Maral Sikre. Hosumapung Pau. London Sigi Aruba Tanka Kayada Congress Amasung BJP na Miyang Yengdana Mai Laiduna Cheli Haina Dr. Narana Maral Sikre. Wapumasi Left and Secular Alliance ke Miref Oriba Dr. Naramasagi Singjamai Thongam Lekai da Leiba Mayum da Pangthok Kiba Firal Chikapaki Tharam da Mahang Phonglu Kibani Tharamadu da Alliance ke Election Committee ke Chairman M Mangi Convener ke SS Santa MLA Laishom Ibomsa Amadi Alliance da Yauba Party Singi Luchingbi Kyana Sarugya ke Lam Dagi Lakba Masing Yam Laba Mir Singna Firal Chinkapaki Tharamadu da Saruk Yabada Natana Atem Pona Chinba Kudol Port Piduna Mikal da Mai Partner ba Mangolas Bat PK Sarugya by MLA Ibom Chana Manipur Yorakli Bapiba Masida Congress Amasung BJP Nataba Party Sing Kunsinduna Janminadaba Yadabagi Tangai Fadaba Lakana Alliance ki partner Natrabasu Dr. Narada Sagatpade Lamda Masida Awon Ama Purakna Bagi Pandamda Alliance na Changshiliba Kongjang Asida NCP Su Japsana Thaudang Yagani Fongduke NCP gi National Secretary Narendra Barmana inner da NCP na support to bugumna outer da alliance ke partners sing na support to ba Mirep Thadukle Mirep sing asina outer masu inner da mai pakne damda masigi integrity masu ngamkhai da sing rakli ba si NCP gi mai ke dagi chapsana thengnagani amadi upspa lauthokna ba thabak paikane Manipuri amasung awang nongpo ke Myoy Singh Mapalamda Hantana Yengba Yengna Yengliba si Congress government na Hanna Fauba Yengbidre Masi Party si Communal Oi Haiba Utpani Haike Dr. M. Narana Lamdamasigi Praza Singh Awabagi Mathakta Awaba Ohele Lamdamasigi Apunba Misingi Chada Humbudani Toy Laida Bagi Pankhay Makhada Lady Adubu Masidagi Fagatnaba government Asina Honabagi Mami Tadre Problem kaya sing asi kokhanabagi damak Left and Secular Alliance Sembani Masi handa chemical khaktagi yenglaga sembanate makhata na satminna naba firep laure haike Awat ki praja pun maki mi chama da mi khumara phamiba prithvi punana bharot ki parliamenta kari ngangi kari nainari haida mi lakh kayara karor kayara yehi bo parliament da manipur ki praja ke mi hoina amtan chache base ayum tan chache batana ek fadre mi amasi khaja basi magun dena amtan parliament chache diye haida ngasi dilli bo mi amasi dagi mangol ni jaho ki tanja ni Lakadari Batara Taruk Suba Lok Sabha Mikhalda Congress ki Mirep Singh Maithi Gadabana Mathong Maram Khangdaba Charles Kayato Bahori Haina BJP na Maral Sikre Ngasi ni Taipa su Tekulai ba BJP ge office ta Hana Minister Oiramba Yauna Masak Naiba Miyoi Kaya BJP da Yawrak Pada Taram na Upagi Tharam da Wafamasi Fongdu Kibane Ngasi Nong na Yawrak Laba Miyoi Singh Adudi Hana Minister Oiramba MD Hesaudin Retired Additional DGP and Samanda Amjugi Hana General Secretary Oiramba Manindra Konsam Ex-Chairperson MD Abdul Salam, Ex-Pradhan MD Sanau Khan Amadi, Social Worker MD Ningthemni. Myoy Singh asina BJP da yarakliba si Bharat ta honglakliba Rajanti gi Kanglon asina Manipur da su ahongba puraktuna Santi nungsi sanaba amadi afaba leingak leihannaba pandamdagini phongdoknake. TS Chawna Fungdo Kibada, Congress ki Deputy Chief Minister na BJP ki manifesto ani Fongliba si Manipur Thugaina Bani Haibasi Gyan Taba Watpadagini. Outer Madi Energy Oina Manifesto Oiriba asi Lamdam Sida Afaba Sasan Transparency Accountability Amadi Miyangi Ningba Thungana Bani Congress ki Mirep Maithiga Dabana Wa Pangangda Ngang Bahorakli Haike. Ngasi masak naiba mi kaya sangal liba asina BJP gi mapangal nong gi kangkhalagle Lok Sabha Mikhalda soidana mai pakani haike intellectual circle singna yabiba support tawirpa Muslim mijati support tawirpa unang sinasi yengaga ana leramba phibam dagi asuki mati no gi
General Secretary M. Ashwini Kumarna Bharat ki oina lairiba seat chamanga gi manungda BJP amadi alliance na chani humbudra gi mathakta mirep kagane soidana BJP gi sarkar laglagani phungdokhi BJP gi Prime Ministerial candidate Narendra Modi gi mathakta Congress na communal oiba miyoi ni haina maral seriba asi aranbani Gujarat ta thokiba communal riot ki matangda Supreme Court na thigat payaba thigalaba matungda Narendra Modi maral leite haikrabani haibu wafam thangkhe Tunggu dengan dua, ada nama isi seorang orang bersama nama dua macam mana yang sih? Karena masih kemudian lebih dari satu masih baseless ni, lepas si pada lagi wang laba, wayang semua di Supreme Court na, itu mbak mati. Marah dah pasal nanti kalau macam masih clean sheet, biar masih marah lete, mak inform lete, mak responsible lete, mak marah lete, siapa kelihatan high level. Sitting MP Dr. T.S. Maina Singhagi MP Local Area Development Fund dagi tawkiba thabak singi list form bada yawriba insolation ni pan amasung mapan gi serial number 32 da iriba mayang Imphal Bengal gi library saba amasung serial number 35 da yawriba mayang Imphal Bengal gi kitchen set sai hairiba mafam asida karigumba amata saba leite haina Manipur Muslim Welfare Organization Imphal West Branch na thadorok pachewal amana khangalakli hariba thabak aniasi kadaida sakibano haiba adu election mamangda MP Dr. T.S. Maina na miya mamangda putoktuna khangadabani hari NSCP gi MLA sing Congress da March tawagi thoram ngasi Congress bhavan da ayu pung 10 makhai taba matamda pangthokani haina tawramba adu chayetna ba leibadagi pangthokpa ngamdana leiri nimidungba matung fawa chapchaba lekhai taba ngamkhide amaram da Manipur State Congress Party na Indian National Congress da yarakani hariba asi Sagolban Kendragi Congress Mahila Committee amasung Youth Congress na yabangamle haina Congress bhavan mamangda khongjang changsinkhre Mahila Committee gi Secretary Saikhom Ibeyaimana NSCP da yawriba miyosing asi ngaihak leitana songthok chongsin tawba kangbuni maram asina Congress pu mingsa thinanaba makoina Congress Party da changlakpa yaba ngamloi haikhe Congress ase maning makha tawba makoi achouba kharagi kusina si oina panba adum makoi gi makota chalaiba party amani haibase kasi mattage koina lawjeraga huji mak aikoi Congress da anau bakari khongjang ma samsin dadage haibase aikoi lusin masinga tana jaraga yang phamda chapchana amohana pongom jaragani haibase kasi tindiri ba puna makri thonga aikoi appeal tawjari Padma Shri Award phangaklaba milal gi maru oiba thaupuba oiriba Imphal East ki sector dagi Waikhom Gojen Maitai amasung Imphal West dagi Elam Indira Devi Bugase airport terminal gi president yauna miyam na harau tayam okre awardee Waikhom Gojen na haikibada Delhi gi Rashtrapati Bhavan da March ki tang 38 da Bharat ki president Pranab Mukherjee na award asi khushina khibane miyam gi yaifana ba thaba kharadang tawubagi damak sakhangbiduna award asi pirakpani haikhe aina tawjeriba thabak sida mapung phana thawyak yauna honabirabagidi masi soidana phangani haibasi aina miyamda thamjaninge aduga miyamna su aina tawjeriba thabak sida mapung phana kan honabiyu kudimak line kudimakta lambi kudimakta akoi bu sakhangbinanaba akoi kainoma lei haibasi madiju kawbigano haibasi ma hajini Indira Devi na Manipuri dance pu hena pakthok sakthok hanana ba laukhiba thodang damakta sakhangduna award asi ba sarkana pirakhibani hare la kadoriba mayam che ai ja sing sidaina pungning sida chinghanunadi awaba khangba tabani ayam wagi warabasu awaba banamaina khangki ngasidi awaba namakto success oirabra aina khalle aina pungsida ado ngasigi aina phangbe award ase adi tungda lakdaba naharon kaya am soidana maki phangkani magi matam manghandana punchigi sintha pangba tarabdi khalle ITI gi ozanupi amada mairoi amana ngakcham netna ba hona khiba thawongbu kongpal kongkham lekai gi Amateur Athletics Association gi complex ta landam adongi maira paibi kayana saruk yaduna wakan fam pangthokre maira paibi gi luchingbi amana oza amada mahiroi jalji na chata khiba thawong adu condemn tawi matik saba dandi pihaningi haikhe yamna nungaite aduna police department na su hawjiki mahaki ayosina mahaki charge se athuba matamda thagat piduna asumaran kanana lali kanana chumi habise asengba se ko yam athuba matamda khangjani National Highway Contractorate Clubs and Maira Paibi Organization Koba Sangsthana Masemle Hari Organization Asigi President na CS Manitomba Singh Amadi and Jiten Singh Habu President Oina Khalle Hari
Sangai Artist Association gi Sambal Haiba Lila Ashina Telaba Nimit Taramangani gi manungda Lila Yankai Taruk Sanakibagi Golden Jubilee Thoram ngasi Association asigi office ta pangthokre Tharamaduda miyamgi editor Saikhom Jugol Lila asigi director Iboyaima Kumana Chingda Miyakana Sarugyakhe editor Jugol na Sumang Lila na matamatangi isu sing nainaduna miyamda kanaba kaya piri High Court Manipur da Lila asi sanaruba matamda Justice LK Mohapatrana apian bapoktu Director Ibu Aimada Memento Piduna Ikai Kunarakpa si Association asigi acho women satni Makata na samas da hena kanaga daba lila sing putokaningi haike Ona sananda imagi oiba team me sungsina yiyu babu sing ngahanba bakal khalanba adigi te me ama entertainment me ama silasna pi James Hospital gi store manungda electric wire dagi mai horaktuna computer monitor ama amadi printer aniga loinana table chakri khara amang ata thokre hare thaudo si rang midang atheng bada thokhibani James ta mathau tori by Indian Sacrifice Security Service ki miyoi singna matam chana thengna badagi ka hena amang ata thogaudre hare hauji maroi pa amu London Sigi Aruba Tanka Kayada Congress amasung BJP na miyamgi yengdana mai laiduna cheli haina Dr. Narana Maral Sikre amadi Congress na election da mai thigadabana mathong maram khangdaba wahi kaya ngangle haina BJP na Maral Sikre ISTV Pamiyang tabir basingba mukahanna khurumjari